ꯑꯩꯈꯣꯏꯅ ꯂꯥꯛꯏꯁꯦ ꯏꯪꯕ ꯄꯥꯝꯃꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯍꯧꯖꯤꯛꯃꯛ ꯃꯣꯗꯤꯖꯤꯅ ꯊꯣꯛꯂꯛꯑꯒ ꯏꯟꯗꯤꯌꯥꯒꯤ ꯃꯣꯗꯤꯖꯤꯅ ꯊꯣꯛꯂꯛꯑꯒ ꯑꯩꯈꯣꯏꯗ ꯁꯥꯟꯇꯤꯒꯤ ꯄꯥꯎꯖꯦꯜ ꯄꯤꯗ꯭ꯔꯕ ꯑꯩꯈꯣꯏ ꯗꯤꯜꯂꯤꯁꯤꯗꯒꯤ ꯁꯨꯡꯍꯜ ꯍꯜꯂꯔꯣꯏ ꯁꯤꯔꯕꯗ ꯗꯤꯜꯂꯤꯗ ꯁꯤꯔꯅꯤ ꯑꯩꯈꯣꯏ ꯁꯥꯟꯇꯤ ꯄꯥꯝꯃꯤ ꯑꯩꯈꯣꯏ ꯈꯨꯠꯂꯥꯏ ꯂꯩꯇꯦ ꯇꯧꯕꯗꯕꯨ ꯌꯧꯈꯣꯡ ꯉꯥꯟ ꯇꯧꯕꯅꯦ ꯃꯅꯤꯄꯨꯔꯗ ꯑꯅꯤ ꯊꯥꯖꯟꯕꯤꯔꯒꯅꯨ ꯀꯨꯀꯤꯒ ꯑꯩꯈꯣꯏꯅ ꯂꯥꯟꯊꯦꯡꯅꯒꯦ ꯇꯨꯡꯒꯤ ꯂꯝꯕꯤ ꯌꯥꯜꯂꯝꯒꯦ ꯚꯥꯔꯠꯇ ꯑꯩꯈꯣꯏꯅ ꯁꯤꯜꯂꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯐꯪꯅꯕꯅꯤ ꯚꯥꯔꯠꯅ ꯉꯁꯤꯐꯥꯎꯗ ꯄꯤꯗꯦ ꯃꯣꯗꯤꯖꯤ ꯂꯦꯞꯊꯣꯛꯑꯣ ꯃꯣꯗꯤꯖꯤꯒꯤ ꯄꯤꯁꯀꯤ ꯄꯥꯎꯈꯨꯝ ꯄꯤꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯗꯤꯜꯂꯤꯗ ꯂꯩꯔꯅꯤ ꯁꯤꯃꯛꯇꯗ ꯂꯩꯔꯅꯤ ꯁꯤꯃꯛꯇꯗ ꯂꯩꯔꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯟꯇ꯭ꯔ ꯇꯟꯇ꯭ꯔꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯂꯩꯔꯅꯤ ꯂꯩꯔꯁꯦ ꯂꯩꯊꯣꯛꯄꯤꯔꯣ ꯑꯩꯈꯣꯏ ꯌꯥꯝ ꯋꯥꯔꯦ ꯑꯩꯈꯣꯏ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯟꯕ ꯃꯃꯥ ꯉꯥꯛꯇꯅꯦ ꯗꯤꯜꯂꯤꯗ ꯂꯥꯛꯄ ꯄꯩꯁꯥ ꯌꯥꯝ ꯆꯪꯉꯦ ꯆꯪꯉꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯩꯔꯒ ꯂꯥꯛꯏꯕꯅꯤ ꯗꯤꯜꯂꯤꯗ ꯑꯩꯈꯣꯏꯅ ꯍꯟꯈ꯭ꯔꯒ ꯃꯤꯌꯥꯝꯅ ꯀꯔꯤꯒꯤ ꯄꯥꯎꯖꯦꯜ ꯄꯨꯔꯛꯄꯒꯦ ꯁꯥꯟꯇꯤꯒꯤ ꯄꯥꯎꯖꯦꯜ ꯄꯨꯔꯛꯄꯀꯥꯟꯗ ꯑꯩꯈꯣꯏ ꯀꯔꯤ ꯈꯨꯝꯗꯣꯏꯅꯣ ꯃꯣꯗꯤꯖꯤꯒꯤ ꯑꯌꯥꯕ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯁꯨꯡꯍꯜ ꯍꯜꯂꯔꯣꯏ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯑꯗꯨꯝ ꯂꯩꯔꯅꯤ ꯏꯆꯥ ꯃꯌꯥꯝꯅ ꯁꯤꯔꯒ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤ पैसा तानने पुनः छिनिनरने कोक लैबम मणिपुर के आईएएस मयम करी के कमिन लैरे ना खोइ लौछिंगी खुलाई थारगा होना बिरो मामा खोइ यखो कना हालनी कुकी हालनी खोइ खोइ जगह पर लो खोइ जगह पर लो जनो ए खोइ की मलका मेरे तरीना संगागा लाल खंबीरनो लाल खंबीर कुकी मिसन संगा मैतै गिर संगबा अदो पुनः बतो आई खोइ खंगगा हिंदी खंगे सो इंग्लिश खंगे सो आई खोइ प्रैक्टिकल खंगगा ला अपने प्रैक्टिकल आई खोइ की दाबी फंगनबि मक्ता ngasi आई खोइ लेताबा स्कूल निथि जना थोंग हंगबा इंटरनेट की फैसिलिटी फंगनबा अदगी आई खोइना मणिपुर करीगुम मखल अमत्तगी मणिपुर की टेरिटोरियल बाउंड्री कायलोय है नक्ते अखोना पामदे अखोना करी पामे मणिपुर कांगलुप फुरुप नाइबा पॉलिटिक्स मसे अखोय तौब पामदे मदुनने गवर्नमेंट ऑफ इंडिया immediately must stop divide and rule in Manipur parents and also we want self-indigenous people, and also we want why Prime Minister is still silent? Why? What do you know about the Prime Minister of Thailand, ladies and Prime Minister Modi ji, he is the world #1 leader. Aduga Manipur di मफम असिदा इमा सिंह फमी बसा आई खोइना yang ware मणिपुर से नॉर्मल सिलालो मणिपुर से आई कोई या मतंगु लेताबा अदुगुम लंदम मम वेलो आई कोई लान पामदे we maitai are all defenders not part we are all defenders हम Kaidong ni dai koina hauke we are not perspiring we are the defender ai koi hauki chu chaptana karigumba hairiba imai bel sing manipur ki praja lak kana manipur ki matai sing pam hiba sigumba dabi sing sa ai koina iri memorandum da kana gumba da Maitai na koi kari pame ai koi da hangbira kano ai koi no pambado honorable home minister lakma matamda manipur ki sio se manipur ki maina pai se manipur ki tongan ba section khuding matage unanimously
ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕꯁꯤꯡꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯏꯒ꯭ꯔꯕꯅꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯀꯩꯊꯦꯜ ꯏꯃꯥꯗ ꯅꯈꯣꯏ ꯀꯔꯤ ꯄꯥꯝꯒꯦ ꯑꯃꯨꯛ ꯍꯪ ꯁꯥꯇ꯭ꯔꯗ ꯑꯃꯨꯛ ꯀꯔꯤ ꯄꯥꯝꯒꯦ ꯑꯃꯨꯛ ꯍꯪ